to wangangoi moi ni yanari ngai matamda moi pot yon minaram hojik aduna adu tawe ngasai chume kaino na haibado taingona ngasai bonilana singdokro matungda taingona hairatra ai smaina ichani be ma ai singdoke khotke na tawbani khopani haibagi video sa taingona ingonda thari ko taingona ingonda thari e ichali be ma se gi video se ai singdok chabagi warol se CGM tadi 타도게 생도게 야라밤 뒤잉 비오 하이 나디 하이바디 마 하이자바도 인gonda 하이자바 means amti 비오 하이바 타도 중에다 소소이다 지디 코이 미오이 방악다니 소이가 랑크리 humanity 기 ground 미눔 시디 인나가 ngakpiba 하이타바 카나 불레 버기네 코이 사힌 잡 인터나 테드나 나트로 두마 하리 땡원 인gonda 아이 와섭다 마 타리 마게 하나는 버슨 일린 나디고 마수 마가 티나바 아이가 로이나바 미두다기 폰 똥나라가 항나라가 아이기 넘버스 로라가 파우나레 땡원다 콜토레 WhatsApp tamana singdokchege haibagi video se aingonda thariba thari ai munna yenge munna tai aduga munna tarakanda madi wangang ba haidabani ba chamani ba tango su haide su haiti ba tango su yam pangjaba mine khangye ba chamjabani pangjaba mine ba mana video se thadok tunge aingonda hani yengala kanda ina hai ba tango soigari langre tango gi site gi dum singdo nioi ba da soigari langre ai ta di nioi ba kudi mana ngapi ba haita ba kanam ta leita bani aduna tango nang singdo hai ba tango ne ngon video se thari lei ko aingonda lei ngahang leraga aise hidak doctor di yengure chalure hidak taire lab kai ka hidak ai hujukudi lom pharabani ko ta katang dingaramani ada adumai ise numiche kok se fi kupsalaga aise keno da chatle kono mangda ije chatpe matam se tango sengo to phone tor kan smile hari tangona ichani be ma ngasai ge video do yam thiram me sakto kaba ke selaga amuka video se makke ado nang amta keno to biginu ko hari ko ado ai angam sa dina tanina ai psychology na adum khangeba o asomdagi tinga amani habase ai dum khangeba habadi taingona ngasaida amta thagat piyo amta share to biyo ijan be manasu ai amta kano to biyo khopiyo na haizara ami duga khai ma leiraga or minute trang amuk leiraga ichali be mana ngonda thagiba video do ai sakto asibi ma le hauji taingo taraga su taingo uru su usesano ba taingo na haigiba do taingo dum haigani ba taingo ai hai dum harakani ba idea assemble hai dorkani ba assemble hai dorkani ai ngonda sanan sanan ta hai ba ai wangangoi ai je leibani ba kaigino ai se tumina leisallo ai wanganguranu ai yauranu mayamgi oigrabani na mayamgi keno tawrabani na I for like kalone sengdo nangna soidiba poto sengdo au taragadi nang kitangda orsu mayam na ngakpi gani hai sise yam ngaling idani ko viral chatpa numit humni su numit tani ba viral chatpa kakthalo tharak o yadre kaino lab yadrabo adida the by force laite nang sengdo ninga ka sengdo nintra to o na hai ba ko ade sengdo ki duise aduga ade lo sanaga wari se du torida tor khanai na re manung sa khanai na re ko khanai na kan sidida numit se ikawre hojik se December ni ko khoi gi keno viral do November do kana chatpa do kok se yadre ai kok cha e sengbo su kok cha e viral kana to matang na kano dara kariba November da ni ko November da na chakana keno tong na ba kana game jing matang tong na ba adu deida keno se aina phone ni bo fam se la tor ba ni ko la da ba ni ko ai zenu mi che sora chale khoi helping hands ki family member angang chen pi ma kaki mama lai ta bagi sora chale ni mi che chak tawe duga sora chale chak tawe adugi sora chalu bagi halak bagi nung thil si deida yum yaudri yo fatri yaudora kanda ai ngon da cyber na phone tore cybercrime na phone tore unknown number ma phone la e na ai ne hek pai khalu baga cyber oira le rame ngasi di phone dora age ba ko si se ai phone dok ta na lei ba se gi thamoi da dum chak aga lei re ba ko ai na hai daga di karam ta sum khangaroi ba phone dok trabani na ai na hai dok trabani na khangaroi ba ai sine isu sagat pe wasna ti ko isu su kem to bi gano crime thok pi gano kem to bi gano ai gi thamoi da o ma ga lei ba se si dang dai phone dok onge na ai live se thadok charak pani adum o ma ga lei re ba ai adum o ma ga lei re stress lei re tension lei re ba seng na harab da ko phone di phone dok ma ge ba ai gi thamoi gi waro phone dok cha bi kem kai de na kai bra ne ai gi hak ti mat pi ra kano ba ai gi thamoi di ai gi kano ai gi wakalon je chidi mat pi ra ano ba ai phone dok cha ge ba nang tumin na lei salo nang tumin na lei ro ha ba do ai nam thabi ra ano ba ai phone dok cha ra ge ba ai cyber na phone tore cyber crime de phone tore pai khat le 2 miss call la 3 miss call la tarame aduga phone pai khat la kan da hello na hai nang sira hai en mani hai anam kana no to bi se cyber is my phone tor pani hai adaina nupi ni ko pai sa then mem kai dai rage hange noi pri mama gi matang da smana tai ngoi ka tong na bro hai aina au tong na ye to bi se kana bi ra bano hai smana ioni nupi maming doi kaw re maming am hari ko kaw kre ai ioni hari ko ne do har pas da au kai le ge midam hai nang la o wari khir sanasi hari cyber gi ni ko ngon har pas nang la o wari khir sanasi hari ko adaida aina
ꯃꯦꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯣꯔꯥ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯉꯥꯡꯁꯨ ꯁꯨꯇꯤ ꯊꯥꯔꯛꯇꯣꯔꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 10ꯗ ꯁꯨꯇꯤ ꯊꯥꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯂꯧꯕ ꯆꯠꯇꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯣꯔꯥ ꯆꯠꯂꯨꯕꯒꯤ ꯗ꯭ꯔꯦꯁꯁꯨ ꯍꯣꯡꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯗꯣ ꯂꯥꯛꯑꯒꯗꯤ ꯑꯉꯥꯡ ꯂꯧꯔꯝꯃ ꯈꯣꯠꯂꯝꯃꯒ ꯂꯥꯛꯑꯒꯦ ꯍꯣ ꯅꯪ ꯄꯨꯡ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯪꯉꯦ ꯄꯨꯡ ꯑꯁꯨꯛꯇ ꯂꯧꯗꯣꯏꯅꯤ ꯍꯥꯏꯕꯀꯣ ꯐꯔꯦꯅ ꯑꯉꯥꯡ ꯂꯧꯔꯒ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯃꯇꯝꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏ ꯑꯗ ꯑꯩꯅ ꯍꯥꯏꯌꯦ ꯃꯦꯝ ꯑꯩ ꯀꯧꯕꯤꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀ꯭ꯔꯤꯝꯗꯨꯒꯤꯅꯤ ꯍꯥꯏ ꯃꯦꯝ ꯑꯗꯨꯗꯤ ꯃꯦꯝꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯔꯕꯒꯦ ꯕꯤꯛꯇꯤꯝ ꯀꯌꯥꯝ ꯂꯩꯔꯒꯦ ꯍꯪꯉꯤ ꯁꯤ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯍꯪꯉꯦꯕ ꯑꯩ ꯃꯦꯝ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯀꯥꯟꯗ ꯅꯣꯏ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯀꯣ ꯅꯣꯏ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯁꯤꯁꯦ ꯑꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟ ꯂꯩꯁꯟꯒꯣ ꯍꯥꯏꯔꯕ ꯑꯩꯁꯦ ꯂꯩꯁꯟꯒꯣꯔꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯁꯟꯒꯣꯔꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯣꯔ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯒ ꯑꯩꯁꯦ ꯊꯃꯣꯏꯗ ꯏꯊꯟꯇ ꯆꯥꯛꯑꯒ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯁꯨꯛꯅꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈ꯭ꯔꯣꯔꯕ ꯑꯗꯣ ꯑꯩ ꯌꯥꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯑꯩ ꯐꯣꯡꯗꯣꯛꯑꯣꯅ ꯑꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕꯀꯣ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯪꯉꯦꯕ ꯃꯦꯝ ꯑꯩ ꯂꯥꯛꯇꯣꯏꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯕꯤꯛꯇꯤꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯒꯦ ꯍꯪꯉꯦꯕꯀோ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯃꯦꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯗꯣꯏꯁꯦ ꯀꯅꯥ ꯀꯅꯥ ꯇꯧꯕꯤꯗꯣꯏꯅꯣ ꯍꯪꯉꯦꯕ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯅ ꯑꯗꯨꯗꯨ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯔꯛꯁꯤꯗꯩꯗ ꯑꯩꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯊꯝꯂꯛꯈꯤꯕ ꯃꯦꯁꯦꯟꯖꯔꯗ ꯏꯟꯕꯣꯛꯁꯇ ꯇꯦꯛꯁ ꯇꯧꯔꯛꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩ ꯊꯧꯅꯥ ꯍꯥꯞꯄꯛꯈꯤꯕ ꯑꯗꯒꯤꯗꯤ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯀꯣ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨꯝ ꯕꯤꯛꯇꯤꯝ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯦꯁꯔꯁꯤꯅ ꯑꯩꯁꯦ ꯌꯣꯝꯃꯦꯀꯣ ꯌꯣꯝꯃ ꯀꯥꯟꯁꯤꯗ ꯑꯩ ꯍꯥꯏꯔꯝꯃꯦ ꯕꯤꯛꯇꯤꯝ ꯈꯔ ꯑꯩ ꯍꯥꯏꯔꯝꯃꯦ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕ ꯈꯔ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯈꯤꯕꯁꯦ ꯌꯦꯡꯉꯣꯕ ꯁꯤꯗꯒꯤꯁꯨ ꯑꯩ ꯌꯥꯎꯔꯣꯏꯅ ꯌꯥꯎꯗꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯍꯥꯏꯔꯝꯃꯦ ꯕꯤꯛꯇꯤꯝ ꯈꯔꯗ ꯁꯨꯃꯥꯏꯅ ꯑꯩ ꯄꯨꯂꯤꯁꯅ ꯀꯧꯔꯦ ꯑꯩ ꯁꯥꯏꯕꯔꯅ ꯀꯧꯔꯦ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯅꯣꯏ ꯂꯥꯛꯎꯀꯣ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯃꯦꯁꯦꯟꯖꯔꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯌꯧꯅꯔꯕꯣ ꯄꯨꯂꯤꯁ ꯌꯧꯅꯗꯣꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯑꯗꯨꯝ ꯁꯣꯛꯆꯍꯧꯔꯒꯦ ꯍꯥꯏꯔꯦꯕ ꯌꯦꯡꯉꯣꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯁꯤꯅꯤ ꯑꯁꯣꯏꯕ ꯄ꯭ꯔꯖꯥ ꯑꯃꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯗꯣ ꯍꯥꯏꯔꯤꯕ XYZ ꯇꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯁꯤ ꯌꯧꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯏꯕ XYZ ꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯝ ꯊꯣꯛꯇꯕ꯭ꯔꯕ ꯌꯨꯅꯤꯇꯤ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯅꯤꯇꯤ ꯑꯣꯏꯗꯦ ꯑꯄꯨꯟꯕ ꯑꯣꯏꯗꯦꯕ ꯑꯩ ꯈꯪꯉꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤda ꯑꯩ ꯄꯔꯥ ꯃꯌꯥꯝ ꯑꯃ ꯑꯩ ꯇꯝꯍꯧꯔꯦ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯦ ꯍꯟꯗꯛꯀꯤ ꯀ꯭ꯔꯤꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩ ꯄꯔꯥ ꯃꯌꯥꯝ ꯑꯃ ꯑꯩ ꯈꯪꯖꯍꯧꯔꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃ ꯀꯥꯟꯁꯤꯗꯩꯗ ꯍꯧꯖꯤꯛꯀꯤ ꯏꯟꯕꯣꯛꯁꯇ ꯂꯥꯛꯏꯕ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯏꯕ ꯃꯤ ꯃꯁꯥꯗꯨꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯎꯔꯒ ꯈꯪꯖꯁꯅꯨ ꯃꯥ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯝꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯌꯧꯅꯔꯕꯣ ꯍꯥꯏꯁꯦ ꯄꯨꯂꯤꯁ ꯌꯧꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯑꯗꯨꯝ ꯁꯣꯛꯆꯔꯒꯦ ꯍꯥꯏ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯑꯗ ꯇꯥꯏꯕꯤ ꯇꯥꯏꯞꯅꯤꯀꯣ ꯂꯥꯛꯏꯁꯦ ꯄꯣꯠꯁꯦ ꯆꯪꯁꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯁꯦꯡꯕꯒꯤꯗꯃꯛꯇꯗꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯁ꯭ꯇꯔꯣꯡ ꯑꯦꯟ ꯁ꯭ꯇ꯭ꯔꯦꯡꯒ ꯂꯣꯏꯅꯅ ꯑꯩ ꯁꯤꯇꯤ ꯄꯨꯂꯤꯁ ꯌꯧꯔꯦ ꯆꯠꯂꯦ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯍꯥꯏꯅꯔꯤꯕ ꯇꯥꯔꯛꯁꯤꯗꯩꯗ ꯁꯤꯇꯤ ꯄꯨꯂꯤꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯂꯥꯛꯑꯦ ꯁꯥꯏꯕꯔꯅ ꯂꯥꯛꯑꯦ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯁꯤꯇꯤ ꯄꯨꯂꯤꯁ ꯀꯣꯜ ꯂꯥꯛꯑꯦ ꯑꯣꯁꯤꯅ ꯇ꯭ꯔꯨ ꯀꯣꯂꯔꯗꯗꯤ ꯊꯣꯛꯂꯛꯑꯦ ꯑꯣꯁꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯔꯅ ꯐꯣन ꯇꯧꯔꯛꯄꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯖꯁ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯏꯕꯀꯣ ꯔꯤꯄꯣꯔꯠꯄꯨꯗꯤ ꯉꯔꯥꯡ ꯈꯥꯕꯒ ꯕꯣꯅꯤꯂꯥꯒꯅ ꯅꯨꯡꯗꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯦꯕ ꯁꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯄꯨꯔꯥ ꯅꯤꯜꯅꯤꯀꯣ ꯄꯨꯔꯥ ꯊꯨꯕꯪꯅꯦꯕ ꯑꯩꯁꯤꯁꯨ ꯄꯨꯔꯥ ꯅꯤꯜꯅꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯕ ꯑꯩ ꯈꯪꯖꯗꯦꯕ ꯀꯣꯟꯅ ꯈꯪꯉꯛꯑꯦꯕ ꯀꯣꯟꯅ ꯈꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯁꯔ ꯑꯣꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟꯒꯤ ꯑꯃꯒꯨꯝꯅ ꯐꯣꯟ ꯇꯧꯔꯛꯏ ꯏꯆꯝ ꯆꯝꯅ ꯍꯪꯉꯦ NC ꯔꯥ ꯈꯣꯠꯄꯔꯥ ꯑꯗꯨꯗꯨ ꯑꯧ ꯃꯥꯅꯤ ꯁꯔ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯔ ꯑꯣꯁꯤꯅꯤ ꯁꯔ ꯀꯩꯅꯣꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯦꯀꯣ ꯁꯔ ꯒꯣꯀꯨꯜꯆꯥꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯐꯣꯟ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯁꯔꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯒꯤꯗꯤ ꯀꯩꯝ ꯇꯧꯔꯛꯇꯦ ꯁꯔ ꯒꯣꯀꯨꯜꯆꯥꯟꯗꯣ ꯌꯥꯝ ꯐꯩ ꯐꯖꯅ ꯑꯗꯨꯝ ꯑꯩ ꯍꯝꯕꯜ ꯇꯧꯕꯤ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯋꯦ ꯅꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯅꯔꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯦ ꯁꯔꯗꯨꯗ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯉꯔꯥꯡ ꯈꯥꯕꯒ ꯕꯣꯅꯤꯂꯥꯒꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯁꯔ ꯑꯣꯁꯤꯗꯨꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯔ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯥꯏꯕꯔꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯔ ꯑꯩꯗꯤ ꯁꯣꯔꯥꯠꯁꯨ ꯆꯠꯂꯨꯕꯅꯤ ꯈꯣꯠꯂꯨꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯂꯥꯛꯑꯣꯅ ꯀꯧꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯂꯧꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯑꯗꯨ ꯇꯧꯁꯤꯒꯦꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯁꯔꯅ ꯅꯪ ꯁꯥꯏꯕꯔꯗ ꯆꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯂꯥꯛꯑꯣ ꯅꯪꯁꯦ ꯑꯗꯨꯒ ꯁꯤꯇꯤ ꯄꯨꯂꯤꯁꯀ ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛꯀꯁꯨ ꯅꯛꯅꯩ ꯑꯗꯨꯅ ꯕꯣꯅꯤꯂꯥ ꯍꯣꯏꯗꯣ ꯀꯧꯔꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯅꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯁꯨ ꯌꯥꯏ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯍꯣꯏ ꯑꯗꯨꯗꯤ ꯁꯔ ꯑꯩꯁꯦ ꯁꯥꯏꯕꯔꯗ ꯆꯠꯂꯨꯔꯤꯒꯦ ꯁꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒꯦꯀꯣꯅ ꯍꯥꯏꯔꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯀꯣ ꯑꯩꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯅꯤꯜꯅꯤꯀꯣ ꯈꯥꯕꯒ ꯕꯣꯅꯤꯂꯥꯒꯅ ꯉꯔꯥꯡ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦꯕ ꯍꯣꯏ ꯐꯩꯌꯦ ꯀꯩꯅꯣ ꯁꯔꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯩ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩ ꯐꯩ ꯍꯥꯏꯁꯤꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯔꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯈꯪꯗꯕ ꯍꯩꯇꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯁꯥꯎꯔꯗꯤ ꯑꯁꯥꯎꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯐꯠꯇꯕ ꯅꯪꯅ ꯆꯨꯝꯃꯝꯕꯗꯒꯤ ꯂꯥꯟꯈꯤꯕꯁꯨ ꯑꯣꯏꯒꯤꯅꯤ ꯈꯣꯠꯈꯤꯅꯤ ꯃꯌꯥꯝ ꯇꯥꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯐꯣꯟꯗ ꯍꯣꯏ ꯉꯥꯏꯇ ꯀꯩꯅꯣ ꯊꯥꯒꯠꯀꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯒꯤꯗꯤ ꯅꯪꯅ ꯆꯨꯝꯃꯝꯕꯗꯒꯤ ꯁꯣꯏꯕꯁꯦ ꯁꯥꯎꯅꯤꯡꯕꯅꯤꯅ ꯐꯠꯇꯕ ꯂꯩꯇꯕꯅꯤ나 ꯁꯥꯎꯈꯤꯕꯗꯒꯤ ꯐꯠꯇꯕ ꯑꯣꯟꯗꯣꯏꯅꯤ ꯏꯆꯨꯝ ꯆꯨꯝꯅ ꯅꯪ ꯑꯔꯥꯟꯕ ꯇꯥꯗꯣꯏꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯩ ꯀꯩꯝ ꯁꯥꯎꯗꯦ ꯁꯔꯗ ꯑꯩ ꯀꯩꯁꯨꯃꯥꯏꯅ ꯇꯧꯗꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯛꯇꯤꯝ ꯈꯔ ꯍꯥꯏꯔꯝꯃꯤꯗꯅ ꯑꯩꯅ ꯕꯤꯛꯇꯤꯝ ꯈꯔ ꯁꯨꯃꯥꯏꯅ
phone tàu để khole la o kholo na hai badagi mai sok pagi damang ta police na rabra ai di khudi dum sok sa rege la pang maroi kai na hai bado dumai na mam loi le hore dana loi le hore kan dai na khurai dagi ite video file roi jam Facebook ta video file roi jam na slai bani ite se ma ga ge sa khangna de police station sa khangna de ni ma su man victim ma ni ma su man victim moi badagi Facebook ta victim ma sen se khangna de khangna badagi koi tok ya kan da ai ni ite is da phone ta lang tok re ba messenger ma ga sna ba long na kan ni phone tok re phone tok kan da ite video de na khudak ta phone tok ra kan da ite ai je sumai na police na kau re ado ite ai gi da mak ta chong thok pang ngam ta hai ba na da re ite na hai ba ngam ni ai nang gi da mak ta tholok pang ngam ni nang ke da ba ya da tai ta de no nang na thana thok pa di ya roi akoi su lai di akoi tholok kan ni hai re ba kano sina ite video file jam sina kwa nang na thanda di ke de de ya no nang na to ri do mayang gi da mak ta ni nang na thanda di da tai sing ta haloi inau ki gano ai la ka ni ngasi ai city police ta ai la ka ni hai re ba ade ai se thong na je han lai khale kwa thana slai khale adu ga ite video se lai la ko se ai chat la kan se da ai je city police yaw re gari khama me adu ga sar gi mafam ka do khang da na hange hang kan da ai do mafam khang da bani na ama thador kan da la jan hai ga ai je phajana lu ching bi ra kan da ai city police da change sar o shi gi ka da ai je pham kan da sar nai dum phajana welcome to bi ko pham dum hai ai dum pham me dum kan to wi to dum to mi nei ade gi ni mi to yam chin le mi khuna bagi khona bagi do da to bagi yam la nge khole adu ga sar do kung re kan da sar na mu esha yam dong chinar me ba chinar me adu gi marak chi dai da ai ju kai no dong ngai re bonila kha ba dong ngai re ade gi di wari ma ga palangi ge ka re ai je thanda chat le ba ko gari ma cha da chat la kan sei da ai je press club yaw re press club tu da gi function do ni da na press club tu di function la ga na city police ta do da kan gandhi avenue rom da kai no dum da chat pra hoi press club tu di function la ga ne ba ni sa tu che an chat la kan sei da kha ba seng la miss call home le me ba ko whatsapp da ade da miss call home le ba kan sei da ai gi phone je kana lai ja no ne di kai thor ba ni ta de ba phone je kana lai ja no ne tor kan da kha ba phone la le me ba ga da la le me se gi ene phone je call back tor re ba ma pa kle ba ma sma re ba abem la hai ba ina au ma ni hai ba da ina kha ba nang ingon da nang miss call le me kai dor ge hai ba ada ina ta long question hang yo sma na kha ba nang na je police da police da ka wi kai gi no police report tor ga nang nei ka wi kai gi no hai re ba ina ai song ning ge ba ko ade gi ma har kan se da kha ba hai ba ai nang gi na thak case to ba na te mayam am na ingon da mop tore mop sagal le yum thugai ni hai re adagi di tango gi salon thugai ni hai re adagi nangi clinic thugai ni hai re adu tore hai re da tore hai re adu gi damak ta no isam chang wari insan jen to bani ko bani hai re mana ada ina hai re ai di hai gi ba leite ai di ai gi site gi kanam ta dai di complaint to gi bas leite kanam ta dai di sima to wi khole na na ai di hai gi bas leite ado nang na kari gi no ai police ta kauri se na hai ba ina ado mai gi ai no into gom thina traba police ta case to ba police ta file report to ba ai no into gom thina traba ai je victim na traba ai je accident thwe gari na thom ta pirame accident thwe ba ai sina gari na thom ta pirama cheng ri ba hong ba chaw ba do victim oi ri ba ai na oi na case to bam thok ta bra ba mayam chu mi na la lim ka hai bi one thok ta bra ba case ai na to bam thwi na traba moi gi ma thak to ai na case to bam thwi na traba adu pra ulta ni ba to wi se pra ulta ni ba ai se na kau re ba ai se na city police ta kau re cyber na phone to khale ba ko dwain to kan se da kai no se ni mi chai ngai re boni la kha ba yang kui na ngai re pung ma he na ngai re pung ma he na ngai ba ta gi tai ngo de na phone to re sar gi ma dang to wi ko ina tai ngo phone to we tai ngo nang yam chun lao city police dai le re city police to whatsapp sang na si khai re ba ina tai ngo da tai ngo na i be mai di khang de ko te do kai no ai di hong ba ma chali kholi du hai di tai ngo ju pa khat poi la poi to re khoi loi na ma tai ngo su mental harassment to rang gani wakhal nu ngai moi tension le rang gani ai shu to we ba thuri ba ai shu to we ba kai gi no ai gi na nam dharak na ba khona rakpa ai gi na oi na mu nam dharak na ba khona rakpa du dai da ma du dai ni ya roi na mu likhat lu ba ai likhat lu ba gi ai gi na adong lom doi na tawrok ba focus ne ba ai gi na adu doi na taw gi ba kai no hai da re adai di adwain to kan se da la e boni la kha ba mate nau la e la kan se da wa se krang na re khona re tong na re da gi di ise kai no se bidya se ma su yo chi ma se krang na re kai nga nei khang bra kai nga na ge da nga na re kha ba mate nau kha ba na hai ngon da clinic cream si di ai yon gi da su yai cream si na maram moi ra ga nang nei lab se hatu oge hai ra hai ma na nang na ai lab se hatu oge hai ra hatu oge hai ra cream si dai yon gi da su yai ai ju chahi ani chang na clinic sa ri ni ko li ni sem sa pe sa nu sa ta wi ni ko li ni du myam hai re ade ai na hai re ai na hang nge kha ba nang se ai oi ro nang se ai oi ra ge karam ba angle da karam ba ground da ai gi wa hai na ai gi wa ta na kai hai na sim do ro hai no hang e ba ina ai gi account da gi viral chat khar ba pot to viral chat ki da na so many victims na ma thole ma ma ke no to bre ado ai di viral chat ni se di khang de ai di followers tan ba mi sin na chat de ba ai content creator ai video se ma ga ke no to bo sin na ti ba ko ai na hang nge ba ma do ina kha ba ai se nang oi ro nang se ai oi ra ge aduga ai se karamba ground da karamba wa hai karamba wa ta i ra ga ai se amu ai na ai gi account da gi thagalo hai no hange ba hai le moina ai gi account da gi viral chat ki bani na ai gi account da gi viral issue oi ki bani na ai gi
account ဒꯒꯤ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯦꯝꯊꯈꯤꯗꯣꯏꯅꯤ ꯏꯪꯊꯈꯤꯗꯣꯏꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯕꯣꯅꯤꯂꯥꯒ ꯁꯨꯝ ꯇꯧꯅꯔꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯐꯔꯤꯅꯦ ꯑꯩ ꯊꯥꯒꯠꯂꯛꯑꯒꯦꯅꯦ ꯑꯩ ꯁꯤ ꯋꯥꯍꯩꯁꯦ ꯑꯩ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯀꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯗꯣ ꯑꯩꯗꯤ ꯏꯖꯠ ꯌꯥꯎꯗꯕ꯭ꯔꯥ ꯍꯪꯉꯦꯕ ꯑꯩꯅ ꯑꯩꯗꯤ ꯏꯖꯠ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯗꯤ ꯏꯖꯠ ꯂꯩꯇꯕ꯭ꯔꯥ ꯑꯩꯁꯦ ꯄꯪꯂꯩ ꯂꯩꯕ ꯃꯤꯔꯥ ꯑꯩꯁꯦ ꯏꯆꯥ ꯏꯋꯥ ꯄꯥꯟꯗꯕ꯭ꯔꯥ ꯑꯩ ꯇꯧꯅꯔꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗꯅꯤꯀꯣ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯕꯣꯅꯤꯂꯥꯅ ꯍꯥꯏꯅꯤ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯂꯥꯏꯅ ꯀꯩ ꯍꯥꯏꯗꯣꯔꯛꯏ ꯀꯃꯦꯟꯗꯣ ꯍꯥꯏꯠ ꯊꯝꯖꯟꯕ ꯌꯥꯏꯌꯦ ꯃꯥ ꯍꯥꯏꯔꯤꯅꯦ ꯀꯃꯦꯟ ꯍꯥꯏꯠ ꯊꯝꯖꯜꯂꯣ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯁꯨꯀꯨꯏꯕ ꯋꯥꯔꯤꯁꯦ ꯀꯟ ꯑꯩ ꯀꯩꯝ ꯐꯣꯡꯗꯣꯛꯇꯦꯀꯣ ꯑꯩ ꯀꯩꯝ ꯐꯣꯡꯗꯣꯛꯇꯦ ꯂꯤꯊꯣꯔꯛꯄꯁꯨ ꯑꯩ ꯂꯩꯔꯝꯃꯣꯏ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒꯁꯨ ꯊꯥꯗꯣꯔꯛꯑꯝꯃꯣꯏ ꯂꯥꯏꯚꯁꯨ ꯇꯧꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯎꯔꯨꯕꯗꯨꯗꯒꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯌꯥꯔꯛꯇ꯭ꯔꯦ ꯍꯣꯏ ꯃꯥꯒꯩꯒꯕꯨꯗꯤ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯦ ꯂꯣꯏꯗ꯭ꯔꯦ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯇꯧꯅꯔꯦ ꯍꯥꯏꯠ ꯀꯃꯦꯟ ꯊꯝꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯑꯗꯨ ꯇꯧꯕ ꯌꯥꯏꯅ ꯇꯧꯅꯔꯦ ꯏꯆꯦ ꯕꯤꯗ꯭ꯌꯥ ꯌꯧꯁꯜꯂꯛꯑꯦ OC ꯁꯔ OCꯒꯤ ꯁꯣꯝꯒꯤ ꯁꯦꯄꯔꯦꯠ ꯀꯥ ꯑꯃꯗ ꯁꯔ OCꯅꯦ ꯑꯩꯅꯦ ꯈꯥꯕꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃ ꯅꯩꯅꯔꯦ ꯁꯣꯝꯒꯤ ꯀꯥ ꯑꯩꯈꯣꯏ ꯐꯥꯔꯁ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯄꯨꯟꯃꯤꯟꯅꯔꯝꯃꯤꯕ ꯍꯣꯜꯒꯤ ꯀꯥꯁꯤꯗꯩꯗ ꯑꯃꯨꯛ ꯑꯦꯁꯥꯏ ꯑꯃꯅꯦ ꯑꯦꯁꯥꯏ ꯑꯃꯅꯦ ꯕꯣꯅꯤꯂꯥꯅꯦ ꯕꯤꯗ꯭ꯌꯥ ꯏꯆꯦ ꯕꯤꯗ꯭ꯌꯥꯅꯦ ꯃꯣꯏ ꯑꯍꯨꯝ ꯑꯃ ꯂꯩꯔꯦ ꯕꯣꯅꯤꯂꯥꯒ ꯏꯆꯦ ꯕꯤꯗ꯭ꯌꯥꯒꯁꯨ ꯈꯠꯅꯩ ꯁꯣꯝꯗ ꯑꯩꯒ ꯈꯥꯕꯒꯁꯨ ꯃꯔꯩ ꯇꯧꯅꯩ ꯈꯥꯕꯗꯤ ꯋꯥ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯉꯥꯡꯗꯦ ꯃꯔꯩ ꯇꯧꯅꯩ ꯁꯣꯝꯗꯅ ꯀꯩꯗꯧꯏ ꯕꯣꯅꯤꯂꯥꯒ ꯕꯤꯗ꯭ꯌꯥꯒꯁꯨ ꯑꯃꯨꯛ ꯉꯥꯡꯅꯩꯌꯦꯕ ꯉꯥꯡꯅꯩ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯅꯣꯏ ꯁꯥꯎꯅꯤꯡꯅꯤꯕ ꯁꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯄꯜꯂꯛꯇ ꯐꯣꯟꯁꯦ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦ ꯀꯛꯊꯠꯂꯦ ꯍꯥꯏꯔꯗꯤ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯅꯔꯦꯅ ꯈꯟꯅꯕ ꯀꯥꯟꯁꯤꯗꯩꯗ ꯀꯩꯅꯣꯁꯤꯅ ꯏꯆꯦ ꯕꯤꯗ꯭ꯌꯥꯒ ꯕꯣꯅꯤꯂꯥꯒꯁꯦ ꯈꯟꯅꯩꯌꯦꯕꯀꯣ ꯃꯣꯏꯅꯤ ꯈꯟꯅꯕꯁꯦ ꯑꯩꯁꯨ ꯐꯖꯅ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯨ ꯁꯣꯝꯗ ꯈꯥꯕꯒ ꯉꯥꯡꯅꯔꯤꯕ ꯑꯗꯒꯤꯗꯤ ꯉꯥꯡꯅꯔꯀꯥꯟꯁꯤꯗ ꯕꯣꯅꯤꯂꯥꯅ ꯏꯆꯦ ꯕꯤꯗ꯭ꯌꯥꯗ ꯍꯥꯏꯌꯦ ꯅꯣꯏꯗ ꯑꯩꯅ ꯅꯣꯡꯃꯩꯅ ꯅꯝꯃꯒ ꯍꯤꯗꯥꯛꯇꯣ ꯂꯩꯕꯤꯌꯣꯅ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯌꯦ ꯌꯦꯡꯉꯣ ꯁꯤ ꯋꯥꯁꯦ ꯌꯦꯡꯉꯣꯕ ꯅꯣꯏ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯁꯥꯎꯅꯤꯡꯗꯕ꯭ꯔꯥ ꯑꯩ ꯆꯥꯛꯏꯉꯩ ꯃꯊꯛꯇ ꯃꯩ ꯇꯤꯁꯟꯕꯩ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯘꯤ ꯍꯩꯖꯟꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯕꯣꯅꯤꯂꯥꯅ ꯏꯆꯦ ꯕꯤꯗ꯭ꯌꯥꯗ ꯍꯥꯏꯌꯦ ꯅꯣꯏꯗ ꯑꯩꯅ ꯍꯤꯗꯥꯛꯁꯦ ꯂꯩꯕꯤꯌꯣꯅ ꯅꯣꯏꯗ ꯅꯣꯡꯃꯩꯅ ꯅꯝꯃꯒ ꯂꯩꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏ ꯃꯣꯏꯅꯤ ꯈꯟꯅꯔꯦ ꯁꯣꯝꯗ ꯈꯟꯅꯔꯦ ꯐꯥꯏꯠ ꯇꯧꯅꯔꯦ ꯈꯨꯠꯁꯥꯗꯤ ꯌꯥꯎꯅꯗ꯭ꯔꯁꯨ ꯁꯣꯝꯗꯅ ꯑꯩꯒ ꯀꯩꯗꯧꯅꯔꯤ ꯈꯥꯕꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯇꯧꯅꯔꯦ ꯈꯥꯕꯗ ꯑꯩꯅ ꯑꯩ ꯍꯥꯏ ꯈꯥꯕ ꯅꯪ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯅꯪ ꯑꯣꯏꯔꯣ ꯅꯪꯁꯦ ꯑꯩ ꯑꯣꯏꯔꯒꯦ ꯅꯪꯅ ꯁꯦꯡꯗꯣꯛꯇꯣꯏ ꯋꯥꯔꯣꯜꯁꯦ ꯀꯔꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯊꯝꯃꯣꯅ ꯑꯝꯇ ꯁꯦꯡꯗꯣꯛ ꯑꯩ ꯇꯥꯒꯦ ꯍꯥꯏꯔꯦꯕ ꯑꯩꯅ ꯈꯟꯅꯁꯦ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯅꯁꯦ ꯑꯝꯇ ꯅꯩꯅꯁꯦ ꯑꯝꯇ ꯁꯦꯡꯗꯣꯔꯛꯑꯣ ꯍꯥꯏꯔꯦꯕ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯥꯏꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗꯩꯗ ꯁꯔꯁꯨ ꯑꯗꯨꯝ ꯇꯥꯏ ꯁꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯗꯤ ꯍꯥꯏꯌꯦ ꯁꯔꯅꯁꯨ ꯍꯥꯏꯗꯤ ꯐꯣꯟꯗ ꯑꯗꯨ ꯊꯥꯒꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨ ꯅꯪꯁꯨ ꯐꯖꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯈꯣꯠꯂꯝꯕ ꯌꯥꯏ ꯍꯣꯏ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯉꯥꯡꯖꯕꯅꯤꯀꯣ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯉꯥꯡꯖꯕꯅꯤ ꯑꯗꯒꯤꯗꯤ ꯂꯥꯁꯇ ꯁꯔ OCꯁꯦ ꯁꯤꯅꯁꯨ ꯁꯨꯝ ꯍꯥꯏꯔꯤꯕ ꯅꯣꯏꯁꯨ ꯃꯤꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁꯇꯤ ꯇꯧꯔꯅꯨ ꯃꯤꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕ ꯋꯥꯗꯣ ꯅꯣꯏꯁꯨ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯅꯨ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯅꯨ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤꯁꯨ ꯁꯣꯛꯄ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅꯕꯨ ꯁꯦꯡꯗꯣꯛꯇꯣꯏꯅꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯔ ꯀꯩꯅꯣꯁꯤꯅꯁꯨ ꯁꯔ OCꯁꯤꯅꯁꯨ ꯀꯣ ꯑꯗꯣ ꯍꯥꯏꯔꯅꯨ ꯅꯣꯏꯁꯨ ꯃꯤꯉꯣꯟꯗꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯅꯣꯏꯁꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯆꯨꯞ ꯆꯥꯞꯇ ꯂꯩꯅꯔꯣ ꯀꯩꯝ ꯍꯥꯏꯅꯔꯅꯨ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣꯅ ꯑꯗꯨꯝ ꯍꯥꯏꯔꯀꯥꯟꯁꯤꯗꯩꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯁꯤꯗꯩꯗ ꯑꯗꯨꯁꯨ ꯑꯩꯗꯤ ꯀꯩꯝ ꯈꯪꯗ꯭ꯔꯤꯀꯣ ꯕꯣꯅꯤꯂꯥꯒ ꯈꯥꯕꯒꯅ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯑꯩ ꯔꯤꯄꯣꯔꯠ ꯇꯧꯏ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯁꯨ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯁꯥꯏꯕꯔꯗ ꯃꯣꯏꯅ ꯇꯧꯕꯗꯨꯕꯨꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯒ ꯁꯥꯏꯕꯔꯅ ꯑꯩ ꯐꯣꯟ ꯇꯧꯍꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯈꯪ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣ ꯕꯣꯅꯤꯂꯥꯒ ꯈꯥꯕꯒꯁꯦ ꯆꯠꯈꯔꯦ ꯁꯔꯁꯨ ꯗ꯭ꯌꯨꯇꯤ ꯑꯃ ꯃꯤ ꯐꯨꯅꯩꯌꯦ ꯈꯠꯅꯩꯌꯦ ꯇꯧꯕꯒꯤ ꯖꯤꯞꯁꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯦ ꯕꯤꯗ꯭ꯌꯥ ꯏꯕꯥꯅꯤꯁꯦ ꯂꯩꯍꯧꯋꯦ ꯃꯤꯅꯤꯠꯁ ꯈꯔ ꯂꯩꯍꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯁꯥꯏ ꯑꯃ ꯑꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕꯗꯣ ꯑꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯏꯔꯤꯕ ꯌꯦꯡꯉꯤꯕ ꯄꯥꯔꯤꯕ ꯑꯃ ꯂꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯦ ꯆꯪꯉꯦꯕꯀꯣ ꯆꯪꯉꯥꯟꯗ ꯋꯥꯔꯤꯁꯦ ꯃꯔꯛ ꯑꯃꯒ ꯑꯃꯨꯛ ꯀꯧꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯅꯔꯦ ꯉꯥꯡꯅꯔꯦ ꯈꯔ ꯉꯥꯡꯅꯔꯦ ꯇꯧꯅꯔꯦ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯕꯣꯅꯤꯂꯥ ꯅꯪ ꯅꯁꯥꯁꯦ ꯁꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯗꯕ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯅꯁꯥꯁꯦ ꯁꯣꯏꯔꯕꯅꯤꯅ ꯅꯪ ꯃꯌꯥꯝꯗ ꯁꯣꯏꯒꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯤꯗꯥꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯤꯅ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯑꯩ ꯌꯦꯡꯖꯔꯒꯦ ꯑꯩ ꯗꯥꯛꯇꯔ ꯑꯃ ꯀꯟꯁꯜ ꯇꯧꯖꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯗꯥꯛꯇꯔ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯗꯥꯛꯇꯔ ꯀꯟꯁꯜ ꯇꯧꯔꯨꯕꯁꯤꯡꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯑꯩ ꯍꯜꯂꯒꯦꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯈꯣꯠꯂꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯗ ꯕꯣꯅꯤꯂꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯑꯩꯉꯣꯟꯗ ꯃꯉꯛꯁꯦ ꯀꯌꯥꯝ ꯊꯦꯛꯀꯠꯂꯒ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯩꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯈꯜꯂꯝ ꯇꯥꯔꯗꯤ ꯑꯩ ꯁꯦꯡꯗꯣꯛꯑꯣꯏꯗ꯭ꯔꯣ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ ꯅꯪꯅꯗꯤ ꯁꯦꯡꯗꯣꯛꯑꯣ ꯌꯥꯗ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯗꯤ ꯀꯩꯅꯣ ꯁꯤꯅꯦꯕ ꯑꯩꯒ ꯁꯨꯝ ꯇꯧꯅꯩꯁꯦ ꯅꯪꯅ ꯁꯦꯡꯗꯣꯛꯑꯣ ꯌꯥꯗ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯗꯤ ꯀꯩꯅꯣ ꯇꯧꯅꯔꯦ ꯄꯨꯂꯤꯁꯇꯅꯤꯀꯣ ꯇꯧꯅꯩꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯁꯤ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯦꯕ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯤꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯇꯕꯗꯨꯅ ꯈꯪꯗꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯐꯣꯡꯗꯣꯛꯑꯒꯦꯕ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯑꯣꯝꯃꯒ ꯆꯥꯛꯑꯒ ꯂꯩꯕꯁꯦ ꯑꯩ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩ ꯐꯣꯡꯗꯣꯛꯀꯦꯕ ꯁꯤ ꯑꯩ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯄ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯁꯦ ꯑꯩꯒꯤ ꯔꯥꯏꯠ ꯂꯩꯇꯕ꯭ꯔꯕ ꯑꯩꯒꯤ ꯍꯛꯇꯤ ꯃꯠꯄꯤꯔꯛꯀꯅꯣꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯆꯕꯁꯦ ꯅꯝꯊꯅꯕꯗꯤ ꯍꯣꯠꯅꯕꯤꯔꯛꯀꯅꯣꯕꯀꯣ ꯑꯩ ꯀꯩꯝꯇ ꯏꯁꯨ ꯁꯥꯒꯠꯄꯁꯨ ꯑꯩ ꯀꯩꯝ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯟꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯌꯥꯝ ꯇꯧꯅꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯄꯨꯈꯠꯂꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 35ꯗ XYZ ꯑꯃꯈꯛꯅ RK ꯄ꯭ꯔꯗꯛꯁꯟꯗ ꯄꯨꯈꯠꯈ꯭ꯔꯦ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯤꯒꯤ ꯃꯇꯥꯡꯗ
ꯃꯤꯁꯦ ꯋꯥꯡꯖꯤꯡꯗꯒꯤꯅꯤ ꯅꯨꯄꯥꯅꯤ ꯃꯥꯅ ꯄꯨꯈꯠꯈ꯭ꯔꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 35ꯗ RK ꯄ꯭ꯔꯗꯛꯁꯟꯗ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯝ ꯑꯁꯤ ꯀꯔꯝꯕ ꯀꯃꯥꯏꯅ ꯇꯧꯕ ꯀ꯭ꯔꯤꯝꯅꯣ ꯁꯤ ꯀꯔꯤ ingredients ꯀꯩ ꯌꯥꯎꯏ ꯈꯣꯠꯂꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯍꯥꯏꯕꯤꯌꯨ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯒꯤꯗꯤ ꯇꯥꯏꯉꯣ ꯅꯪꯁꯨ ꯈꯪꯉꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯅꯪꯅꯁꯨ ꯅꯪꯒꯤ followers ꯌꯥꯝꯕꯅꯤ나 ꯅꯪꯁꯨ ꯌꯣꯟꯕꯅꯤ나 ꯀ꯭ꯔꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ XYZ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯑꯒ ꯇꯧꯅꯈ꯭ꯔꯦꯕ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯦ ꯀꯩꯗꯧꯒꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤꯅ victim ꯂꯩꯇꯕ ꯉꯁꯤ ꯑꯩꯒꯤꯅ ꯑꯩ victim ꯊꯣꯛꯆꯔꯛꯄꯅꯤꯗꯅ victim ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤꯗꯅ ꯃꯇꯝꯗꯨꯒꯤꯅ ꯃꯥꯒꯤꯅ victim ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯝ ꯀꯧꯇꯥꯁꯦ ꯃꯉꯣꯟꯗ ꯂꯩꯈꯤꯗꯕ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯦ ꯑꯃꯨꯛ ꯀꯩꯗꯧꯋꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯀꯧꯈꯤꯕꯗꯨꯒꯨꯝꯅ ꯃꯥꯁꯦ ꯑꯃꯨꯛ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯋꯦꯕ ꯀꯣ XYZ ꯅꯨꯄꯥꯁꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯅꯅꯦ ꯇꯧꯔꯨꯕ ꯊꯥꯡꯒꯠꯂꯨꯕ ꯃꯤꯁꯦ ꯃꯍꯥꯛꯁꯦ ꯊꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ XYZ ꯃꯤꯁꯦ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯋꯦꯕ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯀꯦꯁꯦ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯥꯛꯏꯅꯤꯀꯣ ꯁꯤ ꯊꯕꯛꯁꯦ ꯀꯧꯔꯀꯥꯟꯁꯤꯗꯩꯗ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯇꯦꯕꯜ ꯇꯣꯛ ꯇꯧꯔꯦ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯂꯣꯏꯅꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯀ꯭ꯔꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯨꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯨꯔꯒ ꯃꯥꯒꯤꯅ ꯃꯦꯟ ꯄꯥꯋꯔ victim ꯑꯃꯗꯤ ꯀꯩꯅꯣ ꯂꯩꯇꯕ ꯀꯟꯇꯦꯅꯔ ꯀ꯭ꯔꯤꯝꯁꯦ ꯂꯩꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯗꯣ ꯑꯗꯨꯝ ꯏꯆꯨꯝ ꯆꯨꯝꯅ ꯑꯔꯥꯟꯕ ꯇꯥꯈ꯭ꯔꯦꯕ ꯁꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯠꯂꯝꯃꯦꯕ ꯁꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯥꯕ ꯃꯇꯩ ꯃꯅꯥꯎꯗ ꯍꯥꯏꯌꯦꯕ ꯍꯥꯏꯕꯁꯤꯗ ꯈꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯔꯝ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯐꯦꯛ ꯑꯦꯀꯥꯎꯟꯅꯦꯌꯦ ꯃꯥꯅ ꯅꯨꯄꯤ ꯁꯥꯕꯒꯤ ꯑꯣꯏꯕꯒꯤ ꯀꯧꯔꯤꯅꯤ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯍꯦ ꯅꯆꯤꯟ ꯊꯤꯅꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯅꯆꯤꯟ ꯊꯤꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯇꯝꯗꯨꯗꯩꯗ ꯅꯣꯏꯅ ꯅꯨꯄꯥꯗꯣ ꯄꯨꯂꯤꯁꯇ ꯀꯧꯕꯤꯔꯦ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯥꯗꯣ ꯏꯆꯨꯝ ꯆꯨꯝꯅ ꯑꯔꯥꯟꯕ ꯇꯥꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ victim ꯊꯣꯛꯈꯤꯗꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯀ꯭ꯔꯤꯝꯗꯣ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕꯗꯒꯤ ꯃꯥꯗꯣ ꯑꯔꯥꯟꯕ ꯇꯥꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯥꯗꯣ ꯑꯃꯨꯛ ꯅꯝꯖꯟꯕꯤꯔꯒ ꯉꯁꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯈꯪꯉꯦꯕ ꯁꯤꯒꯤ ꯂꯣꯖꯤꯛꯁꯦ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯅꯨꯃꯤꯠꯇꯨꯗꯩꯗ ꯏꯪꯁꯨ ꯏꯪꯉꯕꯅꯤꯅ ꯈꯨꯗꯛꯇ ꯁꯣꯔꯥꯠꯀ ꯆꯠꯂꯨꯔꯒ immediately urgent call ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯏꯁꯥꯗꯣ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯦ ꯑꯗꯒꯤꯗꯤ victimꯗ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩ ꯃꯥꯏꯗꯣ ꯁꯣꯛꯑꯕꯅꯤ ꯄꯨꯂꯤꯁ ꯌꯧꯅꯔꯕꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ ꯉꯝꯖꯔꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯒꯤꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯏꯁꯥꯗꯣ ꯊꯀꯠꯄꯣꯏ ꯂꯥꯛꯄꯣꯏ ꯀꯧꯔꯛꯑꯕꯅꯤꯅ ꯑꯩ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯏꯪꯉꯦ ꯍꯥꯄꯨ ꯍꯅꯥꯏ ꯍꯥꯏꯕꯗꯤ ꯁꯤ ꯐꯤꯁꯤꯃꯛ ꯏꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯀꯣ ꯁꯤ ꯐꯤꯁꯤꯃꯛ ꯏꯜꯂꯦ ꯑꯗꯨꯒ ꯑꯩꯗꯣ ꯐꯅꯦꯛ ꯑꯃ ꯏꯆꯝ ꯆꯝꯅ ꯍꯣꯡꯗꯣꯛꯑꯒ ꯆꯠꯂꯦꯕ ꯕꯣꯅꯤꯂꯥꯗꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯦꯔꯒ ꯐꯣꯔꯃꯦꯜꯒ ꯁꯦꯠꯂꯒ ꯕ꯭ꯂꯦꯖꯔ ꯑꯃ ꯂꯤꯠꯂꯒ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟꯒ ꯃꯌꯥꯝ ꯌꯣꯝꯃꯒ ꯂꯥꯛꯑꯦꯕꯀꯣ ꯃꯥꯗꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯥꯕꯒꯗꯣ ꯑꯗꯨꯝ ꯃꯥꯏ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯁꯤꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯤꯒꯤ ꯐꯤꯁꯤꯃ ꯑꯗꯨꯝ ꯏꯜꯂꯒ ꯌꯨꯝꯗ ꯂꯩꯔꯝꯕꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯍꯦꯜꯃꯦꯠ ꯎꯞꯁꯜꯂꯒ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯏꯆꯦ ꯕꯤꯗꯥꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯕꯒꯤ ꯖꯣꯒꯤꯡ ꯑꯃ ꯂꯤꯠꯂꯒ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯏꯆꯝ ꯆꯝꯅ ꯅꯨꯃꯤꯠꯇꯨꯗꯩꯗ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯅꯤꯂꯥꯅ ꯚ꯭ꯌꯨꯁꯦ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯌꯥꯝꯅ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯒ ꯄꯤꯔꯒ ꯌꯥꯔꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅꯒ ꯎꯕꯗꯣ ꯈꯪꯉꯦꯕꯀꯣ ꯌꯥꯝ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯍꯥꯏꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯤ ꯅꯠꯇ꯭रो ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯔꯃꯦꯜ ꯕ꯭ꯂꯦꯖꯔ ꯁꯦꯠ ꯌꯥꯕ꯭ꯔꯣ ꯖꯤꯟꯁ ꯁꯦꯠꯁꯟ ꯌꯥꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯌꯨꯝꯒꯤ ꯑꯗꯣ ꯑꯔꯖꯦꯟ ꯀꯣꯜ ꯂꯥꯛꯄꯅꯤꯅ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦꯕ ꯑꯗꯩꯗ ꯃꯥꯅ ꯅꯨꯃꯤꯠꯇꯣ ꯃꯣꯏꯗꯤ ꯍꯥꯟꯅ ꯉꯔꯥꯡꯗꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯂꯩꯔꯕꯅꯤ나 ꯄꯨꯂꯤꯁꯇ ꯂꯥꯛꯄꯅꯤꯅ ꯃꯥꯗꯤ already makeup already dressing full ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯄꯨ ꯆꯨꯔ ꯆꯠꯂꯦꯕ ꯅꯨꯃꯤꯠꯇꯣ ꯏꯪꯕꯅꯤꯅ ꯑꯩꯈꯣꯏ ꯀꯦꯕ ꯆꯪꯗꯦꯕ ꯅꯨꯃꯤꯠꯇꯣ ꯑꯗꯩꯗ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯏꯆꯦ ꯕꯤꯗꯥ ꯏꯕꯥꯅꯤꯁꯦ ꯏꯆꯦ ꯕꯤꯗꯥꯗ ꯎꯔꯤꯔꯥ ꯑꯩꯉꯣꯟꯗ ꯎꯔꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯀꯩꯝꯇ ꯑꯩꯈꯣꯏꯒꯤ ꯆꯥꯃ ꯏꯁꯤꯡ ꯑꯃ ꯆꯥꯔ ꯄꯪꯂꯩ ꯂꯩꯕꯤꯒꯤ ꯁ꯭ꯇꯥꯏꯜ ꯀꯣ ꯃꯥꯅ ꯎꯔꯤꯕ ꯚ꯭ꯌꯨꯁꯤꯁꯨ ꯂꯣꯏ ꯈꯪꯉꯤꯕꯅꯤ ꯃꯥ ꯑꯗꯨꯃꯛꯁꯨ ꯎꯔꯒꯅꯤ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨ ꯃꯥ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯥ ꯍꯥꯏ ꯏꯆꯦ ꯕꯤꯗꯥꯗꯒ ꯍꯥꯏꯕꯅꯤ ꯅꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯩꯅꯖꯗꯦꯗ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯕꯣꯅꯤꯂꯥꯒ ꯏꯆꯦ ꯕꯤꯗꯥꯒ ꯃꯣꯏ ꯑꯅꯤ ꯈꯟꯅꯕ ꯂꯥꯎꯅꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯁꯣꯝꯗ ꯑꯩꯁꯨ ꯑꯃꯨꯛ ꯈꯥꯕꯒ ꯏꯕꯥꯅꯤ ꯃꯔꯤꯁꯦ ꯀꯟꯅ ꯌꯦꯠꯅꯔꯤꯕꯅꯤꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯏꯁꯨꯁꯦ ꯃꯌꯥꯝ ꯆꯥꯎꯊꯣꯔꯛꯑꯦ ꯑꯗꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯂꯨꯞ ꯑꯃꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯈꯣꯠꯂꯝꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯁꯟꯅꯕꯒꯤ ꯋꯥꯔꯤꯁꯦ ꯃꯔꯤ ꯃꯈꯣꯡ ꯑꯝꯇ ꯁꯝꯅꯗꯕꯒꯤ ꯌꯥꯁꯟꯅꯕꯒꯤ ꯑꯃ ꯊꯥꯒꯠꯂꯛꯑꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯕꯨꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯄ꯭ꯔꯦꯁ ꯅꯣꯠ ꯃꯦꯗꯤꯌꯥ ꯄꯦꯄꯔ 3 ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯣꯏ ꯈꯪꯉꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯣꯟ 3 ꯌꯥꯎꯔꯝꯕ ꯑꯗꯒꯤꯗꯤ ꯐꯣꯟ ꯌꯥꯎꯔꯛꯇꯦ ꯍꯥꯏꯔꯒ ꯌꯥꯎꯔꯝꯕ ꯈꯥꯕꯅ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯀꯛꯈꯤꯕ ꯀꯛꯍꯧꯗꯕ ꯈꯔ ꯅꯪꯍꯧꯕ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯣ ꯑꯩꯅ ꯍꯪꯉꯦꯕꯀꯣ ꯃꯣꯏꯗ ꯈꯥꯕ ꯁꯤꯁꯦ ꯀꯩꯅꯣ ꯅꯣꯏ ꯄꯣꯠ ꯆꯦꯜꯂꯤꯁꯦ ꯀꯥꯏꯗꯩ ꯆꯦꯟꯕꯅꯣ ꯃꯄꯥꯟ ꯂꯝꯗꯩ ꯑꯣꯟꯂꯥꯏꯟꯗꯩ ꯆꯦꯟꯕꯅꯦ ꯑꯩꯅ ꯀꯗꯥꯏꯅꯣ ꯀꯩꯅꯣꯗꯣ ꯄꯨꯔꯛꯎꯅꯦ ꯅꯪ ꯄꯣꯠ ꯆꯦꯟꯈꯤꯕꯩꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯈꯥꯕꯒꯤ ꯐꯣꯟꯁꯦ ꯑꯩꯉꯣꯟꯗ ꯎꯠꯂꯦꯕꯀꯣ ꯎꯠꯂꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯃꯤꯠꯇ ꯎꯠꯄꯗꯣ ꯑꯩ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯃꯥꯅ ꯌꯦꯡꯉꯦꯕꯀꯣ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯎꯠꯄꯗꯣ ꯅꯥꯀꯟꯗ 40,000 ꯑꯃ ꯄꯣꯠ ꯑꯣꯟꯂꯥꯏꯟ ꯆꯦꯟꯈꯤꯕꯒꯤ ꯀꯦꯁ ꯇꯧꯈꯤꯕꯒꯤ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ 40,000ꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯃꯥꯅ ꯇꯧꯔꯝꯗꯣꯏꯁꯦ ꯀꯟꯇꯦꯅꯔꯗꯣ ꯆꯦꯟꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯏꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯒꯠꯂꯀꯥꯟꯗ ꯀꯟꯇꯦꯅꯔ ꯆꯦꯟꯕꯅꯦ ꯂꯨꯄꯥ 15 ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ 40,000ꯒꯤ ꯆꯦꯟꯕꯒꯤ ꯁꯣꯝꯗ ꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯐꯣꯟꯁꯦ ꯑꯩꯉꯣꯟꯗ ꯎꯠꯄꯁꯤꯗꯩꯗ ꯑꯗꯨꯒ ꯑꯗꯨꯗꯣ ꯍꯤꯗꯥꯛ ꯆꯦꯟꯕ ꯅꯠꯇꯦꯕ ꯑꯃ ꯀꯟꯇꯦꯅꯔꯗꯣ ꯆꯦꯟꯕꯅꯦꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯑꯗ ꯑꯩꯅ ꯃꯊꯪꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯤꯡꯒꯦ ꯌꯦꯡꯀꯥꯟꯗ ꯈꯥꯕꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯗꯣꯀꯨꯃꯦꯟ ꯉꯥꯛꯇꯅꯤ ꯆꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯂꯧꯈ꯭ꯔꯦꯕ ꯑꯗꯩ ꯂꯧꯔꯀꯥꯟꯁꯤꯗ
keno taunare khannainare khonare dagidi wari sam laigre sai ka da change khoi shar unarame kan se da bonila ga khaba ga na ngarang se aingonda report torami habse kamai khange hai kanda SI gi ka da changa wari sanarame moina hange yamna poche kamai toroga yoli kai kokta da hapena khoina haire kokta da hapakte poche sumai sigi kokta je moi mayam mamang da phone na toroga yonde ko mayam kokta to ma hai toroga yondi drama tam da hai toroga yoli ko bonila tha ba carry bag handbag macham da hapa ga yondra adumai ko loin haire survey da sini si tawi da loi haire kan se da aduga saure moisu adudi noi ngasai na hai yadra khot yadra na iche bidana seng na sar bau para dagi singar lai roga singar hapakpagi carry bag machado adu hapakpagi type da adumane toroga yon bane khot bane na haire dagi aduma haire dagi adu noi ngasai na hai yadra khot yadra na hai duga matam adugi SI gi ka dudai da changba mu moigi sarama mu thole thola kan sargi masam ju sinar me ba sargi masam ju sinar ram badagi ma ju mai je so ambagi tawrame ba hange ba ma machan pi da kutak phone tor hange ba be ma smana nung prim sinar ru ba do sai tawe khole aina sar mamai hakka sabran tang biu hai ba ada hange ba hakka chai char mai do sa da hakka sabra furi ga ma ma an thokra hangon hai ba matam da ida tawri ba ko mai do kuchali ba do pitik tawraga aduga adumai tawra kan jeida chamana re ba do sarna ba phagi tawra hai ba nang na yengo ba hidak je do hidak mami do thai ra mo ji chan pi le bi ge kan ga hai ba de ma jung no e ba no kan sar ma dare wen yengo yeng kan dai isagi skin gi chana ba gi metu ni da ko thara kani kuchok sum to mana da bani ko ta bani do to bani da to bani hai re adumai ra kan jeida tawre duga aise ingraba ningthamgi ingraba matam du da city police dagi aise nupi mau aise pungni pan tar kanda aise hale eba ai hale ba aina laksaningi be point di te kem natte numitu deida aina mayangi dama khalam da targadi mayangi aseng bachum baje puthok e haiba do khalam da targadi ai ju table talk tong na ramaga sida dum loinar ba yadro yes or no chumdro aina aise kanam ken khang banati ai police ta kaure ai cyber na phone tori kanam ken khang de no one kanam ken khang de ai ga am nakna ba ai gi friend colleague amani kakna tana phone tawraga ina haiba na tana kanam ken khang de numitu da dum ai su look ama kari kai ka ama ta kanam ta kari ta tawraga loin subsal laga namjhallaga namdharaga table talk tawramaga cha glass an thaminaramaga hairam bi yaina thaba bonila sigi case yam chawthorakadore si tawrakadore aduna loisallasi aina susi wa haija hairage noi akoi paminaraga yanare aduna mayam sulana lobinu janaba mi sigoromi sanada mi sigoromi ado ai sunga ai su thagalure ka anaga ju mai je kanjanaraga ai su dum mayam na pirakpa comment ngasai bonina na hai thamjan be ka naga haibado ai hai thamjalamaga ai su simogi mathak dai si tawam yadro yadabro mayam ta khumbiro oba yaye bai su moi mathak ta lupa lakh tara loram be yaye bai su moi mathak dai lupa lakh manga piro lo sila yaraga loram be yaye ba yadabra ba doi di pam deba mani ado di pam deba mayam dagi furan bagi mayangi I chupaga thangak pa paisa do aduduna ai moi dagi muk aina loba I pam deba ko hoi mioi ba kudima paisa na loi ngamdaba leite do ngamdaba leite ba do natti ba yade ha ba do akoi gi kaino se puthok se kai do rage puthok mina se ba aduga cream sigi matang da aina any look any sanction any organization amta da ai case thangat pa leite pau pi ki leite kanam ta da ai gi complaint to ki bam ta leite moi matai manaw na oina ai cyber da phone to plug pani city police dai phone to raga ai oina ai cream sigi matang da city police obane imam poki police station da ka da bai se ka hali ke gi no chumdro police city police station da ko bagi ai moi gi matak campaign san tan biya lamra chumra ma'am haibiro ma'am knowledge thambiro campaign san tan biya ai zat mangali ke gi no ai zat ai to mi ro ai chai wa lai tabra pangsa sara pangtak ta aga panglai lai bra if you don't curse lagai pangchat sat bra ai ju campaign san tan biya wari se lo energy khaba bonila ke sa sa thorani tumin lai selasi lo chan gro aduna noi engon da lupa lak tara pido hai matam da ne lupa lak tara do laura ga tumin lai selam biya ba no nga lagai ju for wheeler ma tha lo lai thu yai na ingap ta lik fang paring am lai ro si do si adro zum droi nai sa zum dro tumin lai selam biya na ai zat lai tabra ba mau ai na numi tu dai da thak nikraba ingraba dai da police station dagi thokla ga ai pung kya dai yum yori khangra pung ni pan dai yum yori pung ni pan dagi thudori ni pung ni pan ni yor ko na te police station gi pung ge to pung ni pan dagi thudori bani ai doi ma dong chi dai da ai kam ai zit pressure lai tension lai stress lai chak se thong aga ne I cha chak ma pung khana pizza bangam gi de chak se rice cooker da haptal laga ne ai chak sa da bana kong kai achumba seng ba gi du mak da ni ko aina ngasi aina tawruri ba do ai chak sa da bana kong kai chak se hapani phone si da dum ne kai no phone sina aina dum paris na victim mayangi message victim mayangi phone ai personal call no giba adagi di ai phone piro phone number piro oje harapa adagi di moi mayangi habadi phone tok tan leiram ba mayam do adu do ina moi mayangi complainers ingon do mo oira kibani ba moi mayangi complainer moi mayangi nungai ta ba adagi di mai du tawre da tawre habagi wakat form se men oina ingon do ina laksal le ko ado ai ama ta jangre ai hai re ba ina hai ba to oje si wari se noi su noi thok pa tawro adu tawro ai je kem ta kana to du ai je lai ta song khang dre ba ko se to ke mati
pung drama thuiga minini funi panda ingdam dagi matamni loin tumna hitna raba matamni tumu ba se tumu rabani pung drama thuiga minini funi panda aingonda unknown number aingonda phone la eba krim sigi matangda wa khar kana ngang pa yawi eba ko khar kana ngang pa yawi eba nang si kai hari khangbra akan ba wa thara ini aingonda su thara tam nati ba akan ba wa thara eba nang na sumai thagat luraga nang na si source si la kanya nang ken khang da bro ha nang kyang khang ge nang keno sigi keno je tai luraga bonilla cream ji dagi bonilla cream ji na so bane je nang khang bro allergy to rom bai du to rom bai ka na ga ko haidi aingon lom da mu chai rak pa gi haidi ai se mu blackmail to ro pa adu to ri ba ko adu to ri noi se ai ju wakhal je jar kok se dagi di ai seng na ai mental harassment to we hai dum hai sini ai post ka du thaga lam ga pat ka pro post ka dong thaga lam ga pat ka pa ni kok se sai ni ba ko ai su kok se lai khai ni ba ko victim mangi message victim mangi kaino phone adagi di mo laksa ga do ri ba fam se haira age ai lo sila ge la se ang kuina thaman gare ai khara di yang ani isa se ai khara di yang ani phongtok tana leiram ba myam do ai hauji khitang di yang ani isa se ko adagi di nang na hai re ba khoma tai khu ba tai ai nu pa tai khoi che tai loi tai ba tai loi chana re hai re ba noi na tai ri du di original oiram gani ba original la ba noi ma noi ba noi nu pa noi loi tai do kompak ta tap ta tuat pa potura ba tai ri do me noi na hangni ko chen se ne ba tap tu ta tuat pa adagi di noi bai manau pa yauri ba sa ba du dai da adagi noi tai yauri ba noi je gi macha ga nakan da pham ga le ri ba do moi na angang du na mathong maring khang da na noi je na sa ga pang tot tot la pang yan yan ba pot ta adugi potu ra ba noi family na tai ri do adugi potu na kari ingredients yawi no habje nang mayek seng na nang gi seng dok warol du nang tham de ba kai gi no ba nang adu seng dok warol du da nang na tap ta ha pa ga tap ta tot pa gi sa ba gi poto nang hairak phongdor ti do kai gi no ba adui matang du ne ba nang soi ga di soi ga lang ai police station du dum hydro ina ngonda nang soi ga di soi ga lang dum hydro on ai hydro nang na hydro nong ni ni hu ni zai dai na seng dok ga ba gi wa khan do khalam tar ga di je na ha na seng dok drone na hai ko na an mu iko nang mukti muk pa mi ne ba nang mukti muk pa ngang ne ba nang se khang bra nang mu e ba nang aseng mai nang na ru pha na mu e ba nang na mu am da tar ga di ai na hai ni matam du nang ya ra ma di si yong na sabak su pa amoy si yong na sara sali ju salamoy asu jaw ba issue ma saga la ija si ju saga la moy ba nang ya de ba nang mu khai ba ne ba khang bra nang adu muk pa du na police station du muk pa gi naru luk ta ba du na nang asi du dum tawri ba khang bra khang ba nang na inu mi tu da ga ise amna pidat padrat pi la da su dat na bi da gi di amna na down nam da nang na u gi ba do ai ban khang nim ne ko nang na ka ma mi yeng da yeng mi kai sai khang e mystery nang na khang ni ba nang i kok ga tawri do loi khang nim ne ko khaning khan jong na wa lo de khang bra nang di fura laga paisa pai bane nang di fura laga mayam dagi i chupaga mayangi i gi maral duna ne nang ngasi siri ba sa siri ba nangak naru da thuri ba do furan bagi paisa duna nang siza ba ado idi pam di ye ai su nango ai su toxin naraga wari do lotion naraga ke solution nara si haraga ai su nangi na thak tagi lupa lak tara loro ga solution bi ai ado idi furan bagi maran de pam de adubu ai gi su isor lady ai gi takta ai gi su isor lady no mana traga no madi isor na ai bu blessing torkini bless to birakini god na ai gi su bless to birakini na zum da bro mayam bless to birakini na ai gi su isor lady achum bagi tamak tadi aseng ba achum ba tauru bagi tamak tadi isor lady hoi mioi ba khudi mag land ba soi da ngam da leite ai su lale ai su soi nya mama ine mo ngang pa de jok khum ba yawi dum sawning bari na ado nga hak le daga ai na khungri do na hai daga tap thar daga ngasi no ma kaung na dresu no nga laga ine bo manak ta changa ga dum kauri imane bi do pe na nga thoi pesa singak ta bagi nang ai na phone to ba je pai de khote da as nga thoi no nga laga ne ai pokning da kem leite ado phone to thoi dum ba ai nga ngang gi do nang saung no ko ko no ko ai de tension gi ma ya ne ngang gi bani ko gi bani ai dum hai ne sini mioi ba se amuk khanani amuk chenani amuk launani adu na te ba nangi di nangak naru do sumaina kharau dong na thekat pam yawe ba adu thekat ki beduna ne ba ngasi si yong na issue ji chaung na sawala ise aduna id kanam tada any sanction any loof any association amtada id sigi matang chida aigi site gi oiba complaint tau ki laite kanam tada aina sigi moi ni gi matang da su kaim ta hai ki ba complaint thaga chagi laite aigi di aigi on sidang phongdok jabani aduga sigi makha tarak pada sigi adu nana nga sai seng dok padu nana nga rang seng dok padu ingredients som tamay seng na habi ro ko ingredients som tamay seng na habi ro aduga hai di ba pot sa lep ta thabam sangi ba ko lep ta thaba darkar am tai ba lep ta thaba si su ai dang na taw ba du ngai doi da ai di yaw ra roi ba ai di taw ra roi ba hoji ai hau do mai taw ra mai loin khang le de na loi mag sabak phai adu di si yaw ra roi ba tho roi ba tho lo no si kai taw di ge victim ya ma tho noi mari ma nga ma tara ma chala ga dream sa chalu so laboratory ta thar ga lab ta chal nga ga tis tok tho o pot to noi na san sin nagi bagi cream gi container da yauri ba cream do yauri ba na tro adu puro noi mari ma nga ma chatla ga laboratory da lab ta tor ga thaw ba kai pot yawi no kai ingredients yawi no do yeng tho jo ba khanga ba yeng tho jo ba adu dai da mercury hari ba pot sa yaurum tar ga di kai do bi ai khang bra
ꯍꯧꯖꯤꯛꯀꯤ ꯂꯦꯞꯇ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯧꯕꯨꯗꯤ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯗꯤ ꯀꯩꯗꯧꯏ ꯃꯗꯨ ꯃꯅꯨꯡ ꯌꯧꯅ ꯁꯣꯛꯄ ꯑꯃꯗꯤ ꯀꯦꯟꯁꯔ ꯐꯣꯝ ꯇꯧꯍꯜꯂꯦꯕꯀꯣ ꯀꯦꯟꯁꯔ ꯐꯣꯝ ꯇꯧꯍꯜꯂꯦ ꯃꯅꯨꯡ ꯌꯧꯅ ꯁꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕ ꯇꯥꯏ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕꯒꯤ ꯏꯐꯦꯛꯄꯨ ꯐꯪꯉꯦꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯇꯩꯔꯝ ꯇꯥꯔꯒꯗꯤꯅꯦ ꯍꯥꯏꯔꯤꯕ ꯃꯥꯔꯀꯔꯤꯁꯦ ꯌꯥꯎꯔꯝ ꯇꯥꯔꯗꯤꯅꯦ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯗꯕꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯌꯦꯕ ꯁꯤ ꯅꯣꯏ ꯀꯅꯥ ꯊꯣꯛꯂꯛꯑꯒ victim ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯕ victimꯗꯣ ꯉꯁꯤ ꯐꯥꯎꯗ ꯅꯣꯏ ꯃꯤ 5 ꯑꯃ 10 ꯑꯃ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯇꯦꯁ ꯇꯧꯔꯨꯁꯦꯅ ꯀꯅꯥ ꯊꯣꯛꯂꯛꯏꯒꯦꯕ ꯀꯅꯥ ꯊꯣꯛꯂꯛꯏꯒꯦꯕ ꯅꯣꯏ ꯊꯣꯛꯂꯛꯇꯦ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯕ ꯉꯥꯏꯗꯣꯏꯔꯥ ꯇꯧꯔꯔꯣꯏꯕ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯕ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏꯕ ꯂꯦꯞꯇ ꯆꯠꯂꯒꯅꯦ ꯇꯦꯁ ꯇꯧꯔꯨꯕ ꯌꯥꯏꯕꯀꯣ ꯅꯣꯏ ꯑꯗꯨꯏ ꯄꯣꯠꯇꯣ ꯄꯨꯔꯦꯗꯅ ꯑꯗꯨꯒꯅꯦ ꯂꯦꯞꯇ ꯆꯠꯂꯒ ꯀꯔꯤ ingredients ꯌꯥꯎꯔꯤꯅꯣꯅꯅꯦ ꯂꯦꯕꯣꯔꯦꯇꯔꯤꯗ ꯅꯣꯏ ꯊꯥꯕ ꯌꯥꯏ ꯀꯅꯥ ꯊꯣꯛꯂꯛꯏꯒꯦꯕ ꯉꯁꯤ ꯐꯥꯎꯗ ꯍꯥ ꯀꯅꯥ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯇꯦ ꯁꯤ ꯉꯥꯛꯇꯅꯦꯀꯣ ꯁꯤ ꯉꯥꯛꯇꯅꯦ victim ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯕ victimꯗꯣ ꯊꯣꯛꯂꯛꯑꯣꯕ 3 ꯑꯃꯇ 5 ꯑꯃꯇꯁꯨ ꯊꯣꯛꯂꯛꯑꯣꯕ ꯆꯣꯡꯊꯣꯔꯛꯀꯦꯕ ꯑꯩꯁꯨ ꯑꯩꯗꯤ ꯃꯀꯣꯛꯇꯩ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯊꯣꯛꯇꯣꯔꯤꯕ ꯑꯩꯗꯤ ꯌꯥꯎꯗꯣꯏꯅꯦꯕ ꯑꯦꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯃꯅ ꯀꯧꯔꯛꯑꯒ ꯈꯣꯠꯂꯛꯑꯒ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯁꯨ ꯑꯩꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏꯕ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯛꯇꯣꯔꯤꯕ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯔꯤꯕ ꯃꯔꯝꯗꯤ ꯃꯦꯟ ꯑꯣꯅꯔ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯏꯔꯨꯔꯕꯅꯤꯅꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯔꯤꯕ ꯌꯥꯎꯖꯁꯅꯣꯕ ꯑꯩ ꯀꯩꯝ ꯀꯤꯗꯦꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯒꯤꯗꯃꯛꯇ ꯐꯠꯇꯦ ꯍꯥꯏꯕꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩ ꯁꯣꯛꯄꯗꯨꯕꯨ ꯑꯩ ꯏꯁꯥꯁꯦ victimꯅꯤꯅ victimꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯩ ꯊꯣꯛꯀꯅꯤꯕ ꯀꯩꯗꯧꯕꯩ ꯑꯩ ꯆꯦꯟꯗꯣꯏꯅꯣ ꯑꯩꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯂꯣ ꯑꯩꯕꯨ ꯐꯨꯔꯥꯟꯕ꯭ꯔꯣ ꯑꯩꯕꯨ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕ꯭ꯔꯣ ꯑꯩꯅ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯐꯨꯔꯥꯜꯂꯨꯕ꯭ꯔꯣ ꯑꯩ ꯑꯉꯥꯡ ꯐꯥꯕꯗ ꯌꯥꯎꯕ ꯃꯤꯔꯣ ꯑꯩꯕꯣ ꯍꯥ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯀꯩꯗꯧꯔꯨꯒꯦ ꯑꯩ ꯐꯠꯇꯅꯕ ꯃꯤꯒꯤ ꯀꯩ ꯇꯧꯕ ꯌꯥꯎꯔꯨꯒꯦ ꯑꯩ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯂꯣ ꯑꯩ ꯀ꯭ꯔꯤꯃꯤꯅꯦꯜꯂꯣ ꯍꯥ ꯀꯤꯗꯦꯕ ꯑꯩ ꯑꯦꯅꯤꯅ ꯀꯧꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯀꯅꯤꯕ ꯑꯩꯗꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯔꯛꯀꯅꯤꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ ꯉꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯏꯁꯤꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯑꯣꯟꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯛꯏꯁꯦ ꯑꯩ ꯑꯣꯟꯗꯨꯅꯦꯕ ꯑꯩ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯨꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯣꯏꯅ ꯑꯩ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯆꯠꯂꯨꯏ ꯑꯩ ꯁꯥꯏꯕꯔꯅ ꯀꯧꯔꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯀꯅꯥ ꯈꯪꯕꯤꯒꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯄꯗꯨꯅ ꯈꯪꯗꯕꯅꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕ ꯐꯨꯝꯃꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯐꯅꯌꯥꯝꯗꯤ ꯐꯔꯅꯤꯕ ꯑꯩ ꯐꯅꯌꯥꯝꯗꯤ ꯐꯔꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯌꯥꯡꯉꯅꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯕ꯭ꯔꯥ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯆꯪꯖꯜꯂꯤꯁꯤꯁꯨ ꯃꯤꯁꯟ ꯑꯃꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯁꯨ ꯃꯦꯟꯇꯦꯜ ꯍꯔꯁꯃꯦꯟ ꯇꯧꯏ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩ ꯑꯩ ꯆꯥꯛꯀ ꯍꯦꯟꯖꯥꯡꯒ ꯁꯝꯅꯔꯒ ꯆꯥꯔꯛꯇꯕ ꯀꯨꯏꯔꯛꯑꯦ ꯏꯆꯥꯒꯤ ꯆꯥꯛꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯔꯥꯏꯁ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯦ ꯍꯋꯥꯏ ꯀꯥꯝꯈ꯭ꯔꯦ ꯁꯣꯛ ꯇꯧꯗ꯭ꯔꯦ ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯦ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ ꯍꯦꯟꯖꯥꯡꯁꯨ ꯁꯣꯛ ꯇꯧꯗ꯭ꯔꯦ ꯏꯆꯥꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯈ꯭ꯔꯦ ꯏꯆꯥꯁꯨ ꯁ꯭ꯀꯨꯜ ꯂꯧꯕꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯁꯦ ꯆꯥꯛꯇꯕ ꯃꯥꯟꯕ꯭ꯔꯥ ꯆꯥꯛꯑꯦꯕꯀꯣ ꯆꯥꯛꯑꯦ ꯑꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯕꯣꯅꯤꯂꯥ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯅꯪꯒꯤ ꯔꯤꯂꯦꯇꯤꯚꯁꯅ ꯇꯞꯇ ꯊꯤꯠꯂꯒ ꯁꯥꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯨꯃ ꯅꯪ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯑꯣ ꯅꯪꯅ ꯉꯔꯥꯡ ꯁꯦꯡꯗꯣꯛꯏꯕ ꯋꯥꯔꯣꯜꯗꯨꯗꯤ ꯇꯥꯏꯉꯣꯗꯗ ꯉꯥꯛꯇ ꯕꯦꯁ ꯇꯧꯔꯒ ꯂꯩꯔꯦ ꯇꯥꯏꯉꯣꯗꯗ ꯍꯥꯏꯅꯔꯒ ꯂꯩꯔꯦ ꯇꯥꯏꯉꯣꯒ ꯅꯣꯕꯥꯏꯅꯤꯗꯣ ꯌꯥꯅꯔꯤꯉꯩ ꯃꯇꯝ ꯑꯃꯗ ꯄꯣꯠ ꯃꯌꯥꯝ ꯌꯣꯟꯈꯔꯦ 47K ꯑꯗꯨꯅꯤ ꯇꯥꯏꯉꯣꯅ ꯏꯕꯗ ꯁꯣꯏꯕꯅꯤ ꯈꯣꯠꯄani ꯑꯗꯨ ꯁꯦꯝꯗꯣꯛꯄꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯇꯥꯏꯉꯣꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯥ ꯃꯁꯥꯃꯛꯅ ꯏꯕꯅꯤ ꯈꯣꯠꯄani ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯥꯏꯉꯣꯅꯁꯨ ꯑꯩꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯀꯩꯅꯣꯗꯣ ꯀꯨꯏꯗ꯭ꯔꯤꯉꯩꯗ 3 days ꯅꯨꯃꯤꯠꯇ ꯇꯥꯏꯉꯣꯅ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯁꯦꯡꯗꯣꯛꯀꯅꯨ ꯇꯥꯏꯉꯣꯅ ꯀꯩꯗꯧꯕꯩ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯑꯩ ꯊꯣꯛꯄ ꯇꯧꯒꯦꯅ ꯍꯥꯏ ꯅꯪꯅ ꯊꯣꯛꯄ ꯇꯧꯒꯦꯅ ꯍꯥꯏꯗꯣ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯅꯪꯅ ꯊꯣꯛꯄ ꯇꯧꯒꯦꯅ ꯍꯥꯏꯗꯣ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯁꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯅꯪꯅ ꯑꯩ ꯀꯧꯈꯠꯄꯗꯣ ꯅꯪꯅ ꯑꯩ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯑꯩꯁꯦ ꯑꯣꯏꯅ ꯀꯧꯈꯠꯄꯗ ꯑꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯅꯪꯅ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯑꯩ ꯄꯨꯂꯤꯁꯇ ꯀꯧꯈꯠꯄ ꯁꯥꯏꯕꯔꯗ ꯐꯣꯟ ꯇꯧꯍꯜꯂꯛꯄꯗ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯉꯣꯟꯗ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯕ ꯆꯨꯝꯗ꯭ꯔꯣ ꯃꯌꯥꯝ victim ꯑꯣꯏꯔꯤꯕ ꯃꯌꯥꯝ victim ꯑꯩꯅ ꯑꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯒ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯑꯩꯅ ꯃꯥꯁꯦ ꯑꯣꯏꯅ ꯀꯧꯈꯠꯀꯗꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯅꯠꯇ꯭ꯔꯦꯕ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯀꯧꯕꯤꯅꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯦ OC-ꯗꯨꯅꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤꯅꯦ ꯃꯌꯥꯏꯗ ꯂꯩꯊꯣꯛꯑꯦꯕ ꯁꯔꯗꯨꯁꯨ ꯃꯌꯥꯏꯗ ꯂꯩꯔꯒ ꯇꯣ ꯅꯣꯏꯁꯨ ꯃꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁ ꯇꯧꯔꯅꯨ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯁꯦꯡꯗꯣꯛ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯁꯦꯡꯗꯣꯛꯀꯅꯨ ꯃꯥꯒꯤꯁꯨ ꯃꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯣ ꯂꯣꯏꯁꯤꯟꯅꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯍꯥꯟ ꯀꯩꯅꯣ ꯂꯨꯄꯥ 1.5 lakh ꯌꯥꯅꯈ꯭ꯔꯤꯕ ꯄꯣꯠꯇꯣ ꯃꯇꯣꯡ ꯆꯥꯕꯩ ꯊꯕꯛꯁꯦ ꯇꯣꯛꯁꯤꯀꯣ ꯃꯇꯣꯡ ꯆꯥꯕꯩ ꯊꯕꯛꯁꯦ ꯑꯃꯁꯨ ꯉꯥꯏ ꯃꯇꯣꯡ ꯆꯥꯕꯩ ꯊꯕꯛꯁꯦ ꯇꯣꯛꯇꯤ ꯁꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯃꯁꯨ ꯀꯩꯝ ꯌꯥꯎꯗꯕꯤꯗ ꯀꯣꯔꯠꯇ ꯑꯣꯏꯅ ꯁꯨꯃꯣꯟ ꯊꯥꯔꯒ ꯑꯣꯏꯅ ꯇꯧꯅꯕꯅ ꯐꯕꯗꯣꯏꯅꯦꯕ ꯐꯔꯣꯏꯗ꯭ꯔꯥ XYZ ꯀꯅꯥꯝ ꯀꯩꯝ ꯌꯥꯎꯗꯕꯤꯗꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯀꯣꯔꯠꯇ ꯁꯨꯃꯣꯟ ꯊꯥꯔꯒ ꯃꯣꯏ ꯀꯧꯔꯒ ꯐꯖꯅ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯅꯦꯅ ꯐꯔꯅꯤꯕ ꯃꯇꯣꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯣꯡ ꯆꯥꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯈꯠꯅꯔꯛꯑꯦꯕꯀꯣ ꯇꯧꯕꯤꯔꯛꯑꯅꯣꯕ ꯂꯨꯄꯥ 1.5 lakh ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯣꯏꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯗꯨꯗꯩꯗ ꯃꯅꯨꯡꯗ ꯄꯩꯁꯥꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯔꯝꯗ꯭ꯔꯥꯕꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯤꯅꯅꯦ ꯅꯨꯃꯤꯠꯇꯨꯗ ꯄꯨꯂꯤꯁꯇꯨꯗ ꯀꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯕꯣꯅꯤꯂꯥ ꯈꯥꯕ ꯏꯁꯨꯁꯦ ꯌꯥꯝ ꯆꯥꯎꯊꯣꯔꯛꯑꯅꯤ ꯇꯣꯛꯑꯁꯤ ꯑꯩꯁꯨ ꯁꯦꯡꯗꯣꯔꯛꯑꯒꯦ ꯍꯥꯏꯔꯒꯅꯦ ꯃꯣꯏꯒꯤ ꯃꯊꯛꯇꯩꯁꯨ ꯂꯨꯄꯥ 1.5 lakh 9 lakh 10 lꯧꯔꯝꯕ ꯌꯥꯗꯕ꯭ꯔꯥꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯂꯧꯗꯗꯅ ꯄꯥꯝꯗꯕꯗꯨꯅꯕꯨ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯁꯤꯅꯦ ꯑꯗꯨꯒ ꯂꯥꯁꯂꯤ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯒꯦ
sigi makata pada aingon the any threat amta lakpiranu any threat any ai tension lay stress lehan biranu ai tension kick out to zagrage aduga ai wakal je santi imta lay jage men man ta dre kok se leita phang khang dre ai na leita phang khang dri sidagi budi hena bonila na budi hena khangam marwai tango shima kok saram gani aduna ai ju ai na sari sna mo ai di atum ba seng bodo to bagini du hojiki game ki bitre game to de leba kunjang thindana ichin ipa leiriba ibong ipa dagi di leiriba mayam loin khanga ba natro ngasi di loin khanga ba natro ma tap ta thitlaga sai sigi post na si yalami si tawi habje loin khanga ba natro nata aduna sigi makha tarak pada afa fata dai to lak khudima aingon de any fataba aingon de khudi kuna thokpagi lak ba yabagi pot lak targadi ai gi lehoriba icha adagi di ai gi sida lakadaba punamak risks and responsibility se ai su kanam ta taina roi kha ba ma di bonilagi mathak su taina kani si mai sau thok sau na hai bi hoge any xyz amana aingon da attack aingon da phatanung da ai khudi kuna hack thokpa matam da ai gi ai husband slay banate aduna ai husband mapan laigi kaigumba slay dai na lambi langhang da chatpa khotpa tawbada aingon da khudi kuna thokpa da phatanung da hack tholokpa matam da ai gi madi ai gi lehoriba isa sing sigi da responsibility risk to xyz na toroksano ai di bonilam sum khabada no eni gi mathata no eni tawpa ni nai lobani sigi wa fam si mai thamonge sau thok sau na no shallaga duna ai ngon da su threat amta lakpiranu karigumba amta da ai yauroi ai se tuminna leigo habagi damakta ai leikibani adubu ngasi di ai gi thamoi se thumjallaga leiyo habase yar tabaduna maram oiraga laki kuthanga aina ngasi phongdok ningi se ai gi mot se phongdok jabani ai gi hakmat ke khanbirakanu aina phongdok ningi ba wahai se aina thamningi ba la iba wafam se nang adu kai gi thagalino nang adu kai gi tawrino nang adu kapthatlu adu taw ata taw amado haibira ano just la pa khudima ai thengna jarage kem haibira ano ingonda thengna jarage aduga aina lambi langang chatpa khotpa thokpa any karigumbim ta chapada karigumbim ta chapada aingonda khudi khuna tholakpa aingonda fatanungda tholakpa adagi aigi ai ijajingi amadi aingonda soglakpa aingonda lakpa any xyz amana tawraksanu madugi risks and responsibility do khaba masung bonila ai suno ini gi mathakta dum lakani no ini na haibani no ini na tawbadagi aingonda ngasi si lakpani habase mayam leibak pungjaw thillaga mayam da iwafam ji ma thamjarange aingonda lakpa phatanungda khudingmak no ini na sana yana pujau ichagi amadi lehoriba ai gi ko risk responsibility no ina dum pujahoro adubu ai gi wakhalon ai gi thamoi nungda ngasi cha aga leiribase ai phongdoktana lakpani ai phongdoktana leibani ngasi di ai phongdok charamage ko ai emotions ai kano ju tawe ai kok se lekhai re tension su lei stress lei re ai mental harassment tawe ba ko ai mental harassment tawe seng narda ai nu pa na chairak pagi mo ai nu pa na ngangak pagi nang adu tawba ta tawba adu asyam ai badi ai pra sok chat le ba ko seng narda ai pra sok chat le ngange e nang maya na pai ba sumai na phone do dum pa ga nang lei ba kai tawi nang na wathi warem adu tawba ta tawba ai na tawru ri di phatta bra ba ai na ai sem ta hai bi ba mayam ai na tawru ai phatta ba thabak la ba ai phattaba thabak laba aina puthori je aina tawruri je ai je ada tai oina taraga ada tai oiraga leiri je ai je ngasi phattaba raba aina tawruri ba thabak je mayam do kan biram bana traba mayam do kal hori na traba si khangdreba aina tawruri je ai sagi kanana bagi dama ai followers ta na bagi dama ai content creator na teba ai video se maga ai gi followers tan bangi sina chade ba idi ai wangang wasu kya haite puning da leiram bodo dong adung ang thok pamini idi lokthuk lakoi su ai haite kuina sauba so hite sauninge betrong nganga medana amana themba dai hu handai ba khangra hu handai ba hoi haraga aina langradina ai langradina ai lal haba ngamme ba habadi ai langadi langre haidu de haidu e haiba ai haidu de dum haiba ai shoi gardina hoi ai shoi gardina dum haijai ba ado si se kari si haidu pa se kai doge ba boni lama ma sa se lale haba sa ma sungai haning de ba haning da badu na tra ba ma na ngarang magi sengdok warol ne na thama ibadubu kana yaning ba yauge ne kana yaning ba yaude ba taingo da mung taina leiriba mana tap ta semagi poto adui matang do ma sungpan pande sungyaw yaude skip adum tok eba ma kai gino ba adugi ingredients to mai seng na chumna hayo ba nangi family seasonary dudi nangi original seasonary ba yai khangde ado victims karana ne haiba pot sa lab ta chalga laboratory da dum test ba yai mercury haiba pot sa yawam targadi sarbo chawna haira bani ko da sarbo chana ai yeng ba sar do lamlong mari fang ba da thengnei ba ko mana ga yam thine appreciate to bi de tori di haidi ai do thongna ga happy ri ba mana ga sar na ga hairi ba ado chana hai ba nang khangjalu knowledge layu mana sai ba pot da kai gumba mercury yawam targadi maubudi mawoi gare leisabi sing na season ba targadi cancer form tawba adagidi angang pok pangam da ba angang yaw bangam da bagi effect pok fangi na hai ba sa si sar bo chana ngon da haira bani ba ado magi pot se lab da chalaga case tawba ma darkar oitra khangning dra ni khangning ba phawdra sisu aina tawba mu ngai doira sisu aina mu tawra khora tawra roi aidi never sung taw tawra roi ba
ai hậu đồ mê tàu ra mê hậu dịch loin khăng nghe victim mẹ mà thôi lên thôi nói su ai nè ngasi thôi bớt smile tàu đàn nói su thôi tàu rồi nói mà đi mà ngã mà thôi là ga tàu ní bị tháo tàu thôi rồiยังthôi rồi ai giàu ra rồi bà quá ai nụ pana chạy ra phang ngang pagi pressure ada gidi victim mẹ na phone tóc lắc pagi message thắt lắc pagi aman ama mung tàu pagi aman ai cô sẽ cha e bago xem na ai cô lấy khai đấy bà xem pagi ai cô sẽ yad đấy bà tumba da bo ai sorful le ba hauji ai tumba da sumana tumba dai sorful kat le ba khangda mi ge pung 13 ga minini futare ni funi pan ingram da gi ingkraba noi tuma mani ai ju tumura bani tum thara ga icha ko la ga tumma ga lai ri ngai timing da phone tox la ga ai ngon da mo kan bo hai wata season ba je tumu ba da haudo ko je ta da ba do ta eren jana ma sa do no ma ga ibe mai bunga hogolo hai nei na tro aki khang ta hol la ga ai di aki khang pok ta bra ba aduna matung ta ra pa di ai ngon da kem ta threat nung kem to bi ra anu ai mayamna mayangi oigare mayangi dum mayam thokan tawbiro kaino du tawro mayam tana biro aduga matung tarak paina lambi langang chappa thokpada hoi haji bakyo na di keshu tawri matung tawraga su any gotna any aingonda tawrak taraga di sidagi lakpa risk and responsibility je khaba boni lama ti mena na pubi ro sindang thamjarage yam lo sinjarage live